ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯌꯦꯟ ꯊꯣꯡꯒꯦꯅ ꯇꯧꯔꯤ ꯌꯦꯟꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯛꯀꯅꯤ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯀꯅꯦꯅ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗ ꯌꯦꯟ ꯊꯣꯡꯉꯝꯃꯨ ꯆꯥꯈꯤꯒꯦ ꯃꯥꯁꯦ ꯊꯥ ꯁꯨꯖꯜꯂꯛꯑꯦ ꯃꯣꯏ ꯑꯥꯗꯗꯤ ꯌꯦꯟ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯌꯦꯟꯁꯦ ꯑꯝꯇꯪ ꯆꯥꯖꯍꯧꯒꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯃꯥ ꯂꯥꯛꯄꯒꯤ ꯊꯣꯡꯕꯤꯒꯦꯅ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯈꯥꯡꯁꯦ ꯂꯩꯔꯦ ꯊꯥꯡꯒꯠꯂꯅꯤ ꯃꯊꯪ ꯃꯣꯏ ꯂꯥꯛꯀꯗꯕꯨꯗꯤ ꯋꯥꯠꯂꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯊꯣꯡꯐꯝ ꯊꯣꯛꯄ ꯍꯥꯟꯅ ꯊꯣꯡꯗꯣꯛꯑꯒ ꯔꯦꯗꯤꯗ ꯊꯝꯕꯤꯔꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯅꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯃꯇꯝ ꯁꯪꯗꯗꯅ ꯈꯔꯅꯤ ꯂꯦꯞꯄꯨꯔꯦ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯏꯪꯊꯝꯊꯥ ꯌꯧꯔꯛꯑꯕꯅꯤꯅ ꯁꯤꯠꯄ ꯁꯦꯡꯕ ꯌꯥꯝꯅ ꯍꯣꯠꯅꯖꯔꯦ ꯃꯌꯥꯝꯁꯦ ꯁꯤꯅꯤꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ ꯑꯩꯁꯦ ꯍꯟꯗꯛ ꯈꯔꯅꯤ ꯀꯩꯒꯤꯅꯣꯗꯤ ꯁꯤꯒꯁꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯕ꯭ꯔꯁꯅ ꯇꯩꯊꯣꯛꯆꯔꯒ ꯄ꯭ꯔꯥꯏꯃꯔ ꯇꯩꯁꯜꯂꯤꯅꯦ ꯔꯪ ꯀꯂꯔ ꯇꯧꯒꯦꯅ ꯁꯪꯗꯗꯅ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯅꯝꯕꯁꯨ ꯁꯪꯗ꯭ꯔꯦ ꯃꯊꯪ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯑꯒꯦ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯌꯦꯟ ꯀꯃꯥꯏꯅ ꯊꯣꯡꯉꯦꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯄꯨꯖꯥꯔꯤꯅꯤ ꯅꯣꯡꯃꯇ ꯃꯄꯥꯁꯤꯅ ꯅꯣꯡꯃꯇ ꯌꯦꯟ ꯊꯣꯡꯕꯁꯦ ꯊꯣꯡꯕꯤꯕꯩ ꯋꯥꯈꯜꯒ ꯂꯩꯄꯣꯠꯇꯦ ꯌꯦꯟꯁꯦ ꯂꯩꯔꯒ ꯊꯣꯡꯉꯨꯇꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯃꯣꯏꯅ ꯄꯨꯖꯥꯔꯤꯁꯦ ꯑꯩꯒꯤ ꯁꯨꯝ ꯄꯔꯥ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯊꯪ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯔꯦ ꯊꯥꯎ ꯍꯩꯕ ꯍꯧꯔꯦ ꯃꯊꯪ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯩꯒꯤ ꯄꯤꯛꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯆꯥꯛꯈꯨꯝꯁꯤꯗ ꯆꯟꯅꯕ ꯊꯝꯖꯕꯅꯦ ꯃꯌꯥꯝ ꯁꯤꯗ ꯑꯩꯒꯤ ꯒ꯭ꯌꯥꯁꯀꯤ ꯕꯣꯛꯁ ꯂꯩꯔꯦ ꯑꯁꯤꯒꯤ ꯒ꯭ꯌꯥꯁꯀꯤ ꯕꯣꯛꯁꯁꯦ ꯄꯨꯔꯥ ꯂꯛꯀꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯗꯨꯂꯔ ꯀꯩꯅꯣꯅꯒ ꯍꯦꯜꯂꯣꯏ ꯑꯩꯒꯤꯁꯦ ꯎꯅ ꯑꯣꯏꯅ ꯆꯟꯖꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯌꯨꯝꯗ ꯍꯥꯞꯐꯝ ꯂꯩꯇꯕꯅꯤꯅ ꯃꯊꯪ ꯁꯤꯗ ꯑꯣꯏꯅ ꯆꯜꯂꯒ ꯁꯨꯝ ꯇꯧꯖꯔꯦ ꯍꯌꯦꯡ ꯃꯥꯡꯕꯁꯨ ꯂꯩꯍꯧꯔꯔꯣꯏ ꯁꯤꯁꯨ ꯁꯤꯅꯤ ꯈꯥꯡꯁꯦ ꯁꯥꯔꯛꯀꯗꯧꯔꯦ ꯁꯤꯅꯤ ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯀꯥꯔꯦ ꯍꯧꯖꯤꯛ ꯃꯩꯈꯨ ꯀꯥꯔꯦ ꯇꯦꯖꯄꯇꯥ ꯊꯥꯗꯔꯒꯦ ꯇꯤꯜꯍꯧ ꯊꯥꯗꯖꯔꯦ ꯌꯦꯟꯁꯦ ꯃꯀꯨ ꯖꯥꯎꯕꯤ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦꯅ ꯃꯀꯨ ꯖꯥꯎꯕꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯃꯄꯥꯅ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯉꯥꯏꯍꯥꯛ ꯉꯧꯈꯤꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯆꯅꯝꯒ ꯁꯤꯡꯒꯁꯦ ꯀꯣꯟꯅ ꯍꯥꯞꯀꯦ ꯀꯩꯒꯤꯅꯣꯗꯤ ꯁꯤꯡꯒ ꯆꯅꯝꯒꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯗꯤ ꯀꯥꯁꯜꯂꯦꯕ ꯍꯥꯟꯅ ꯐꯠꯂꯥꯎꯅ ꯇꯤꯜꯍꯧꯁꯦ ꯉꯧꯁꯤꯜꯂꯛꯑꯦ ꯌꯥꯔꯛꯑꯅꯤ ꯍꯧꯖꯤꯛ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯡ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯥ ꯊꯥꯗꯖꯔꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯒꯤ ꯃꯣꯗꯨꯂꯔ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯒ꯭ꯌꯥꯁꯀꯤ ꯕꯣꯛꯁꯁꯦ ꯁꯤꯗ ꯈꯥꯕꯩ ꯀꯩꯀꯥ ꯂꯣꯏꯅ ꯊꯝꯖꯔꯦ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠ ꯃꯊꯪ ꯑꯗꯩꯗꯤ ꯁꯤꯗꯅ ꯈꯥꯡ ꯀꯔꯤ ꯀꯔꯥ ꯊꯝꯃꯦ ꯄꯣꯠꯁꯦ ꯌꯥꯝ ꯆꯟꯕꯅꯦ ꯁꯤꯗ ꯁꯤꯂꯤꯟꯗꯔ ꯍꯥꯞꯄꯦ ꯁꯤꯗꯅ ꯀꯟꯇꯦꯅꯔ ꯀꯔꯤ ꯀꯔꯥ ꯆꯥꯛꯈꯨꯝꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯔꯤ ꯀꯔꯥ ꯁꯤꯗ ꯂꯣꯏ ꯊꯝꯃꯦ ꯑꯗꯨꯅꯤ ꯁꯤꯗꯅ ꯑꯩꯒꯤ ꯑꯂꯨ ꯏꯁꯇꯦꯟ ꯀꯔꯤ ꯀꯔꯥꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ ꯃꯊꯪ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯒ ꯁꯨꯝ ꯀꯣꯟꯇꯦꯛ ꯇꯧꯅꯕ ꯌꯥꯒꯅꯤ ꯁꯤꯁꯨ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯍꯥꯞꯆꯔꯒꯦ ꯃꯆꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯂꯩꯔꯦ ꯌꯨꯝꯒꯤ ꯑꯁꯨꯕꯅꯤ ꯁꯥꯗꯤ ꯁꯥꯒꯅꯤ ꯌꯥꯝ ꯍꯥꯞꯄꯣꯏ ꯖꯤꯔꯥ ꯂꯩꯔꯦ
ꯁꯤꯅ ꯐꯗꯤꯒꯣꯝ ꯑꯁꯨꯕꯅꯤ ꯃꯔꯣꯏꯁꯦ ꯉꯥꯛꯇꯪ ꯐꯖꯅ ꯉꯧꯃꯤꯟꯅꯔꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯥ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯃꯨꯛ ꯁꯥ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯈꯣꯡꯁꯦ ꯍꯥꯟꯅ ꯊꯥꯗꯔꯦ ꯁꯥꯁꯦ ꯆꯥꯎꯔꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯛꯑꯒ ꯍꯣꯔꯦꯟ ꯂꯦꯛ ꯄꯤꯁꯁꯦ ꯃꯨꯟꯅꯗꯣꯏꯅꯦꯕ ꯃꯄꯥ ꯅꯨꯄꯥꯒ ꯃꯥꯁꯤ ꯌꯨꯝꯗ ꯂꯩꯉꯩꯗꯩꯁꯨ ꯌꯦꯟꯁꯦ ꯊꯣꯡꯖꯕꯇꯅꯦꯕ ꯆꯥꯒꯦꯗꯤ ꯍꯥꯏꯅꯤ ꯂꯦꯛ ꯄꯤꯁꯁꯦ ꯑꯃꯈꯛ ꯆꯥꯔ ꯑꯇꯩ ꯆꯥꯔꯣꯏꯕ ꯃꯥꯁꯦ ꯂꯦꯛ ꯄꯤꯁꯁꯦ ꯆꯥꯍꯧꯗ꯭ꯔꯗꯤ ꯈꯟꯅꯗꯅ ꯌꯦꯟ ꯆꯥꯗꯕꯒ ꯌꯥꯎꯏ ꯐꯖꯅ ꯍꯥꯎꯅꯕꯗꯤ ꯊꯣꯡꯖꯔꯤꯅꯤ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯃꯤꯕ ꯍꯣꯔꯦꯟ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯏꯁꯣꯔꯅꯗꯤ ꯌꯥꯝ ꯐꯖꯅ ꯄꯤꯅꯖꯔꯛꯄꯅꯤ ꯍꯩꯖꯤꯛꯀꯟ ꯑꯣꯏꯈꯤꯕꯗꯒꯤ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏꯅ ꯍꯤꯟꯖꯥꯡꯒꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯏꯅ ꯃꯤ ꯆꯥꯗꯅ ꯍꯟꯗꯅꯒ ꯌꯥꯎꯅꯕꯒ ꯃꯌꯥꯝ ꯌꯥꯎꯅꯔꯤꯅꯦ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯃꯇꯝ ꯈꯔꯅꯤꯗꯤ ꯀꯣꯛꯁꯦ ꯃꯥꯡꯉꯨꯔꯦ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯃꯇꯝꯗꯣ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯔꯨꯝꯒꯤ ꯐꯤꯕꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯡꯒꯣꯟꯒꯤ ꯁꯣꯐꯥꯁꯦ ꯏꯃꯨꯡꯗ ꯊꯥꯡꯖꯜꯂꯦ ꯍꯧꯖꯤꯛ ꯃꯥꯡꯒꯣꯟꯁꯦ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯤꯒꯁꯦ ꯁꯦꯝꯅ ꯈꯣꯠꯅ ꯂꯣꯏꯖꯔꯝꯒꯦꯅ ꯈꯟꯕꯅꯤ ꯃꯌꯥꯡ ꯊꯕꯛ ꯁꯨꯕꯁꯤꯅ ꯈꯔ ꯁꯨꯒꯠꯂꯝꯃꯒ ꯊꯝꯃꯝꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯁꯟꯕ ꯌꯥꯗꯗꯅ ꯂꯣꯏ ꯄꯟꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯒꯤ ꯁꯤꯇꯤꯡꯅꯕꯨ ꯁꯤꯅ ꯏꯁꯣꯔꯒꯤ ꯂꯩꯔꯦ ꯁꯤꯅꯤ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯄꯣꯠ ꯃꯇꯅꯤ ꯄꯩꯅ ꯂꯩꯔꯦ ꯁꯤꯗ ꯄꯩꯆꯟꯗꯅ ꯉꯁꯤꯁꯦ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒꯦꯅ ꯇꯧꯕꯅꯤ ꯃꯥꯒꯤ ꯐꯤ ꯑꯇꯥꯏꯕ ꯑꯉꯥꯡꯒꯤ ꯀꯊꯥ ꯀꯩꯀꯥ ꯇꯨꯕꯤꯕ ꯈꯣꯠꯄꯤꯕꯒꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯇ꯭ꯔꯦ ꯃꯌꯥꯝꯗ ꯂꯩꯔꯦ ꯁꯤꯅ ꯕ꯭ꯂꯦꯡꯀꯦꯠ ꯂꯩꯔꯦ ꯁꯤ ꯃꯉꯣꯟꯗ ꯂꯩꯕ ꯀꯨꯂꯔꯒꯁꯦ ꯁꯤꯗ ꯂꯣꯏ ꯊꯥꯡꯖꯟꯗꯅ ꯃꯐꯝꯁꯦ ꯍꯌꯦꯡ ꯊꯕꯛ ꯁꯨꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯂꯣꯏꯅ ꯃꯦꯆꯤꯟꯗꯩ ꯀꯩꯗꯩ ꯃꯅꯨꯡꯗ ꯂꯣꯏ ꯊꯥꯡꯖꯟ ꯊꯝꯃꯦ ꯁꯤ ꯑꯃꯨꯛ ꯁꯤꯇꯤꯡ ꯇꯧꯔꯝꯃꯒ ꯍꯌꯦꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯃꯌꯥꯡꯁꯤꯅ ꯀꯩꯒꯨꯝꯕ ꯌꯥꯡꯅ ꯂꯥꯛꯑꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯠꯀꯅꯤ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯊꯝꯃꯝꯃꯒ ꯁꯨꯝ ꯆꯠꯂꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯑ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯁꯤꯅꯤ ꯍꯦꯟꯖꯥꯡ ꯊꯣꯡꯅ ꯃꯔꯣꯏ ꯈꯔ ꯉꯧꯖꯔꯦ ꯃꯔꯣꯏꯁꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯥꯗꯥ ꯑꯁꯨꯕ ꯆꯥꯏꯌꯦꯕ ꯁꯥꯗꯥ ꯑꯁꯨꯕꯗꯣ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ ꯁꯥꯗꯥ ꯌꯣꯟꯕ ꯑꯩꯈꯣꯏ ꯏꯅꯦꯗꯣ ꯃꯄꯥ ꯃꯆꯥ ꯉꯝꯗꯦꯅ ꯒꯨꯍꯥꯇꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯍꯥꯏꯕ ꯁꯥꯗꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯩꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯁꯥꯗꯥꯗꯣ ꯈꯔ ꯁꯨꯕꯤꯌꯣꯅ ꯑꯉꯥꯡꯁꯦ ꯃꯔꯣꯏ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯨ ꯉꯧꯁꯟꯕꯤꯔꯦ ꯍꯧꯖꯤꯛ ꯁꯤ ꯍꯩꯗꯥꯛ ꯃꯅꯥꯁꯨ ꯆꯥꯝꯃꯒ ꯐꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯇꯧꯔꯒ ꯁꯨꯕꯤꯔꯅꯤ ꯃꯥꯅ ꯆꯥꯛꯆꯥ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯨꯔꯒ ꯊꯝꯃꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯑꯉꯥꯡꯈꯩꯁꯨ ꯐꯣꯟ ꯇꯧꯔꯨꯕꯗ ꯊꯣꯛꯂꯛꯑꯦꯗꯤ ꯍꯥꯏ ꯑꯗꯣ ꯃꯣꯏꯗꯤ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯗꯣꯏꯅꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯆꯪꯉꯛꯇꯣꯏꯅꯦ ꯑꯗꯨꯅ ꯃꯊꯦꯜꯁꯨ ꯑꯇꯩ ꯇꯧꯔꯔꯣꯏ ꯀꯩꯅꯣꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯊꯦꯜ ꯇꯧꯔꯒ ꯃꯊꯦꯜ ꯑꯃꯨꯛ ꯆꯥꯗꯦꯕ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯗꯤ ꯌꯦꯟ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯌꯦꯟꯁꯤꯗ ꯆꯥꯔꯒ ꯃꯊꯦꯜꯗꯣ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯃꯊꯦꯜꯒ ꯇꯧꯔꯔꯣꯏ ꯏꯟꯖꯥꯡ ꯑꯃꯒ ꯁꯤꯒ ꯂꯩꯔꯦ ꯑꯗ ꯇꯤꯜꯍꯧ ꯃꯥꯟꯕꯤ ꯑꯃ ꯁꯤꯡꯖꯨ ꯇꯧꯕꯤꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯥꯗꯥꯗꯣ ꯉꯧꯕꯗꯣ ꯑꯗꯨꯅꯤ ꯁꯨꯔꯤꯁꯦ ꯍꯧꯖꯤꯛ ꯃꯥꯡꯒꯣꯟꯗꯣ ꯁꯨꯗ꯭ꯔꯦ ꯃꯥꯡꯒꯣꯟꯁꯦ ꯀꯩꯒꯤꯅꯣꯗꯤ ꯃꯥꯡꯒꯣꯟꯗ ꯑꯀꯟꯕ ꯄꯣꯠ ꯁꯨꯖꯜꯂꯒꯅꯦ ꯀꯥꯔꯄꯦꯠ ꯁꯦꯠꯇ ꯁꯦꯒꯥꯏꯑꯦꯕ ꯑꯗꯨꯅ ꯁꯨꯗ꯭ꯔꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯑꯣꯏꯅ ꯁꯨꯔꯦ ꯌꯥꯝꯅ ꯇꯣꯏꯍꯜꯂꯝꯒꯅꯣꯅ ꯍꯥꯏ ꯌꯥꯝ ꯇꯣꯏꯔꯗꯤ ꯍꯥꯎꯇꯦ ꯑꯩꯈꯣꯏꯅꯗꯤ ꯁꯤ ꯄꯣꯠꯁꯦ ꯆꯥꯗꯕꯅꯤꯅ ꯌꯥꯝ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯁꯦ ꯂꯣꯏꯔꯦ ꯗꯤꯕꯥꯗ ꯍꯟꯖꯤꯟꯕꯤꯔꯦ ꯍꯥꯟꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯂꯧꯔ ꯆꯥꯖꯔꯅꯤ ꯁꯤꯅ ꯑꯩꯒꯤ ꯕꯥꯠꯔꯨꯝ ꯂꯩꯔꯦ ꯕꯥꯠꯔꯨꯝꯁꯦ ꯌꯥꯝꯅꯗꯤ ꯌꯦꯡꯍꯟꯖꯔꯔꯣꯏꯒꯦ ꯁꯤꯗꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯀꯔꯤ ꯀꯔꯥ ꯊꯝꯃꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯉꯥꯃꯨ ꯌꯣꯟꯕ ꯂꯥꯛꯑꯦꯕ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯦ ꯉꯥꯃꯨꯗꯃ ꯍꯥꯏꯔꯦ ꯑꯗꯨꯅ ꯉꯥꯃꯨꯁꯦ ꯀꯦꯖꯤ ꯑꯃ ꯂꯧꯕꯤꯍꯧꯔꯦ ꯁꯤꯗ ꯌꯣꯛꯁꯜꯂꯒ ꯊꯝꯃꯦ ꯃꯣꯏ ꯂꯥꯛꯑꯒ ꯍꯣꯔꯦꯟ ꯕꯥꯇꯤꯟꯗꯒꯤ ꯍꯩꯔꯒ ꯄꯤꯕꯤꯒꯦꯅ ꯁꯤꯗꯒꯤ ꯀꯣꯟꯖꯟ ꯊꯝꯃꯗꯤ ꯁꯤꯔꯅꯦꯅ ꯆꯥꯖꯍꯧꯔꯁꯅꯨ ꯃꯥꯁꯦꯅ ꯑꯗꯨꯅꯤ ꯁꯤꯅꯤ ꯖꯤꯔꯥꯁꯤꯁꯨ ꯉꯔꯥꯡꯗꯒꯤ ꯄꯨꯖꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯖꯤꯔꯥꯁꯦ ꯏꯁꯥꯒꯤ ꯃꯤꯠꯁꯦ ꯂꯩꯖꯕꯅꯤꯅ ꯃꯤꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯑꯒ ꯄꯤꯌꯦꯕꯀꯣ ꯌꯣꯟꯕꯒꯤ ꯖꯤꯔꯥ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥꯁꯦ ꯑꯣꯔꯗꯔ ꯇꯧꯔꯛꯏ ꯍꯦꯛꯇ ꯑꯗꯨꯅ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯂꯣꯏ ꯆꯥꯝꯊꯣꯛꯑꯒ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯖꯔꯦ ꯅꯍꯥꯟ ꯀꯤꯂꯣ ꯑꯃꯇꯪꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯀꯤꯂꯣ ꯑꯃꯁꯦ ꯑꯃꯨꯛ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯔꯦꯗꯤꯗ ꯗꯤꯄꯥꯗ ꯍꯟꯖꯤꯜꯂꯒ ꯊꯝꯃꯝꯃꯅꯤ ꯃꯤꯅ ꯄꯤꯔꯛꯑꯣ ꯖꯤꯔꯥ ꯃꯊꯧ ꯇꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄ ꯇꯥꯔꯗꯤ ꯏꯟꯖꯥꯡꯅ ꯀꯩꯅꯣ ꯄꯤꯕ ꯉꯝꯅꯕꯒꯤ ꯑꯩꯅ ꯆꯥꯝꯊꯣꯛꯑꯒ ꯃꯊꯪ ꯊꯝꯖꯔꯝꯃꯒꯦꯅ ꯇꯧꯕꯅꯤ ꯐꯤꯖꯣꯜ ꯂꯩꯇꯕ ꯀꯥꯏꯁꯤꯁꯨ ꯋꯥꯏꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯌꯦꯡ ꯆꯠꯈ꯭ꯔꯒ
kꯩꯅꯣ ꯇꯧꯕꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯌꯦꯡ ꯃꯊꯧ ꯇꯥꯔꯛꯄꯗ ꯂꯤꯛ ꯂꯨꯒꯨꯟ ꯀꯩꯀꯥ ꯃꯄꯥꯒꯤꯁꯨ ꯀꯩꯁꯨ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯂꯤꯛ ꯂꯨꯒꯨꯟꯗꯣ ꯁꯨꯝ ꯁꯤꯗ꯭ꯔꯁꯨ ꯃꯣꯠꯁꯜꯂꯛꯏꯗꯅ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯑꯩꯅ ꯇꯤꯡꯉ ꯊꯝꯃꯝꯕꯅꯦꯕ ꯃꯊꯧ ꯇꯥꯔꯛꯑꯁꯨ ꯑꯩꯅ ꯃꯄꯥ ꯃꯆꯥꯒꯤ ꯂꯣꯏꯅ ꯁꯨꯗꯣꯛꯑ ꯊꯝꯕꯤꯔꯝꯃꯒꯦꯅ ꯍꯣꯏ ꯆꯥ ꯆꯥꯅ ꯊꯝꯕꯤꯔꯝꯃꯗꯤ ꯍꯌꯦꯡ ꯃꯣꯏꯅ ꯈꯪꯅ ꯈꯪꯅ ꯄꯠ ꯂꯧꯅ ꯁꯤꯖꯩꯗꯅ ꯑꯗꯨꯒꯤ ꯃꯤ ꯂꯩꯇꯕꯅꯤꯅ ꯏꯁꯥꯅ ꯈꯪꯅ ꯃꯃꯥꯏ ꯃꯐꯝ ꯆꯥ ꯆꯥ ꯊꯝꯕꯤꯔꯝꯃꯒ ꯍꯌꯦꯡ ꯃꯣꯏꯅ ꯄꯠ ꯇꯧꯔꯒ ꯁꯤꯖꯕ ꯈꯣꯠꯆꯕ ꯌꯥꯅꯕ ꯍꯥꯏꯅ ꯔꯦꯗꯤꯗ ꯊꯝꯖꯕꯅꯤ ꯌꯦꯟ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯅꯤ ꯍꯥꯎꯔꯅꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯃꯍꯤ ꯌꯥꯝꯅ ꯌꯥꯎꯍꯟꯗꯦ ꯃꯍꯤꯁꯦ ꯀꯪꯂꯞꯅ ꯇꯧꯔꯒ ꯑꯗ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯏꯔꯣꯝꯕ ꯆꯥꯅꯤ ꯍꯥꯏ ꯏꯔꯣꯝꯕꯁꯦ ꯃꯣꯏꯅ ꯑꯄꯥꯝꯕ ꯂꯥꯛꯑꯒ ꯂꯣꯟꯖꯔꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯑꯒ ꯑꯃꯨꯛ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯍꯟꯗꯣꯔꯦ ꯃꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄꯒ ꯑꯃꯨꯛ ꯂꯧꯗ꯭ꯔꯦ ꯆꯥꯏ ꯀꯩꯒꯤꯅꯣꯗꯤ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯑꯦ ꯃꯣꯏ ꯄꯨꯡ 2 ꯇꯥꯔꯦ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯅꯗꯅ ꯃꯩ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒ ꯅꯝꯅꯍꯧꯗ꯭ꯔꯦ ꯍꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯅꯝꯃꯦ ꯅꯅꯥꯎ ꯃꯁꯛꯇ ꯌꯦꯡꯒꯦ ꯋꯥꯎ ꯁꯤ ꯎꯔꯕ ꯀꯩꯗꯧꯔꯦ ꯑꯄꯣꯠ ꯃꯆꯩ ꯌꯣꯝꯕ ꯍꯧꯈ꯭ꯔꯦ ꯍꯌꯦꯡ ꯇꯥꯡ 2ꯒꯤ ꯔꯦꯗꯤꯅꯤ ꯍꯦꯔꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯍꯦꯔꯣꯅꯤ ꯕꯥꯏ ꯕꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯃꯁꯛ ꯌꯦꯡꯍꯟꯒꯦ ꯀꯅꯥ ꯃꯥꯜꯂꯤ ꯕꯥꯏ ꯕꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯃꯊꯪ ꯂꯥꯛꯄꯗ ꯃꯃꯥ ꯑꯣꯏꯔꯒ ꯂꯥꯛꯑꯅꯤꯀꯣ ꯐꯥꯗꯔ ꯇꯨ ꯕꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯨꯅꯦ ꯕꯥꯏ ꯕꯥꯏ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ